Ngarangdagi hoduna Manipurgi tampaki mafamsingda leiriba oilpamsing numit humni thonglonbagi khongjang changsilakpa asina maram oiraka tampaki tongan-tonganba mafamsingda petrol black ta yonba hore hokiba February 15 da petrol pump ki mafusingna financial crisis amadi donation amasung demand myam asiga mari lenana emergency meeting amafamlaba matung lawrakiba warep asna micham myam da khudongchadaba kaya mayoknare petrol pump thonglonbagi khudongchaba lawraga lanai mioisingna petrol liter amada lupa chamaga humfudagi horaka chamaga marfu fawba yonare Adumainama petrol pump thonglolabasu miyamna chathok chasin tawdaba yadabana petrol asi mamal tanglabasu black ta hanare Manipur da thokliba irang asina michar miyamda awaba kaya ama mayoknariba asigi mathakta petrol pump thonglonba amadi black ta petrol mamal wangna yolaga ladon itik tawrakpana michamda awabagi mathakta awaba mamuk hablei Thasigi mapandaki chatharakpa counter blockade ngasisu Bishnupur district ta maka chathare Morida leba state force inda ko kimlitan sina nongmagi changdraba yadraba potlam sing pushinba pochai piba yaroi haina athingba pirakpadagi counter blockade maka chathaba oina Churachandpur da pochai pusinbada athingba piduna lakpane Bishnupur district ke Tronglaubi Terakhonsangbi Fagakchau ikhaida lambi da nupi sing thoktuna gari da pot pubada nongmagi sizinaba yaba kharatang puhalaga atai ahenba pot sing pudana ba jaksin ngak seli